Hairang Lairang Channel na mayamgidamakta pujarakliba Phungawari Masam Mana Marai Yaudrabi Maharani. Matam amada Kharam Kanglupki Khukan Pangallaba Ningthawama Palami. Magi machanupa poklamde, machanupi ani poklami, animak masak matau changkhonba maram okpi ngakta oirami. Piklingaidagi mama mapagi matung induna lau suba chatlami. Lau hek khunbadagi lokpa phawbagi labukta uchek ngakpasi makhoi anigi mathauni. Mapana machanupi anigi wadanaba haiduna labuk mayaida awangba sagai yauba lausang saduna thamlami. Madudagi thauri tingduna labukki mafam khudingda sai yungduna thauri tinglaga thauri machilna sagaida thamlaga madu chingduna nomhanduna uchek tananaba semlami. Maduna machil manau anina lausangda sana sanana nungaina uchek ngaklami. Asumna mama mapagi mateng pangna kumja kaya haukhre makhoi anisu nongma nongmagi leisabi mapung pharakli. Nongmadi masak matau phajakraba pakhang ama laktuna makhoi anigi lau ngakpadu mateng panglare. Machil manau anisu karisu khalluba tawdana pakhang masak matau phajaba amana mateng panglaba aduda harau harau tawbirami. Khulgi pakhang natrabasu atopa thangnaba khuldagi lakpa oiramgani khalami. Mathangi numitasu pakhang adu laklami. Machil manau anina magi maming leifam hangbada hayu haiba yaramde. Adumnadi oirabada wari watai sabada yamna nungaiba mi oirami. Asumna pakhang adu numit khudingi laktuna makhoigi mateng panglami. Nongmadi machil manau anina lau ngakpa lakpada uchek tananaba tingliba thauri adu matat tatuna leiramle. Makhoi ani saubana loire wana hotladuna thauri sing adu samduna semle. Semda hek loibada pakhangdu laklami. Machil manau anina thauri tatlambagi wadu pakhangduda hairamde. Mathangi numitasu thauri sing adu hanagumna tatuna leiramle. Asumna numit khudingi oina thauri asi chap manana hekta tattuna leirami. Machil manau ani changduna ayuk chuppa thauri samduna leirami. Thauri sambada thabak amata suba ngamdre wabanasu loire. Nongmadi thauri samna machi aduna hairei. Kanagumana thauri asibu sambiduna mateng pangbiduna mathangi numita tathanbidrabadi nupi oire ita sanage nupa oiragana aigi nupa oirage. Wadu hek haiba loibada pakhangdu laklami. Aduga haujik nangna haikibadu karino haiduna hanglami. Nupi aduna ikaijaduna karisu haide haina kumlai. Pakhang aduna kanna hangjillakpadagi nupi aduna wari pumba lirami. Pakhang adu yamna harauri. Thauridu mana ngaihaktangda samle. Mathangi numita thauri adusu tatlamdre. Hainakiba matung ina pakhang aduna machi aduga nungsinare. Thaurisu amuk hanna tatkidre. Nongmadi machil manau ani changduna pakhang adugi maming amadi leifam haidoktaba yade haiduna taknarami. Pakhang adu ahanbadadi haidoklamde akonbada hairei. Nakhoina aibu hek uningma matamda aibu kaurau ai soidana lakani. Kaurakpadi adagi leisaubung asigi mathakta leplaga kaurau haiduna labuki kachin oina leiba leisaubung amada makut thinduna taklami. Manau nupina leisaubung kaduna kaubada pakhang adu hekta laklami. Asumna numit kayani haukhre. Nongmadi manau nupi aduna kaurubada achauba lin ama oina lakle. Aduga manak naksilaklaga pakhang adu onthoraklami. Manau nupi adu kiba amadi ngakpana loikhre. Wafam adu machedadi haidoklamde. Numit adudagi nupa adugi manakta changdre. Sak sasi haiduna kaubadasu chaningde haiduna chadre. Machega nupa adu kada chare. Asumna manau nupi aduna
ꯑꯌꯨꯛ ꯑꯌꯨꯛ ꯆꯔꯥ ꯍꯦꯜꯂꯛꯄꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯌꯥꯡ ꯀꯪꯁꯤꯜꯂꯛꯂꯦ꯫ ꯃꯆꯦꯅ ꯍꯪꯕꯗꯁꯨ ꯇꯥꯛꯇ꯭ꯔꯦ꯫ ꯐꯧ ꯃꯨꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯅꯣꯡꯃ ꯃꯆꯦꯗꯨꯅ ꯄꯥꯈꯪꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯍꯌꯦꯡꯗꯤ ꯅꯪ ꯂꯥꯛꯂꯅꯨ, ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯀꯨꯝꯍꯩ ꯂꯩ, ꯑꯗꯨꯅ ꯑꯩꯗꯤ ꯂꯧꯗ ꯂꯥꯛꯂꯔꯣꯏ"꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯆꯦꯗꯨ ꯀꯨꯝꯍꯩ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯗꯤ ꯀꯨꯝꯍꯩ ꯌꯥꯎꯕ ꯊꯣꯛꯂꯝꯗꯦ꯫ ꯂꯧ ꯉꯥꯛꯄ ꯃꯄꯥꯅ ꯆꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯄꯥꯅ ꯃꯥꯕꯨ ꯀꯨꯝꯍꯩ ꯌꯥꯎꯗ꯭ꯔꯕꯗꯤ ꯂꯧꯕꯨꯛꯇ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯄꯨꯕꯤꯔꯦ꯫ ꯀꯔꯤ ꯃꯔꯝꯗꯒꯤ ꯑꯌꯨꯛꯇ ꯆꯥꯛ ꯆꯥꯗꯕꯅꯣ, ꯂꯧꯕꯨꯛꯇ ꯀꯔꯤ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗ ꯀꯨꯞꯅ ꯍꯪꯂꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯨꯅ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯃꯃꯩꯊꯪꯗ ꯋꯥꯔꯤ ꯄꯨꯝꯕ ꯃꯄꯥꯗ ꯂꯣꯏꯅ ꯂꯤꯊꯣꯛꯂꯦ꯫ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯄꯥ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯍꯥꯠꯂꯒꯦ ꯈꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯅꯨꯄꯥꯗꯨ ꯀꯧꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯃꯥꯗꯤ ꯉꯁꯤ ꯂꯥꯛꯂꯔꯣꯏ, ꯏꯆꯦꯅ ꯈꯨꯜꯒꯤ ꯀꯨꯝꯍꯩ ꯂꯩ ꯂꯥꯛꯂꯅꯨ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯅ ꯀꯧꯔꯕꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ, ꯑꯗꯨꯅ ꯀꯧꯅꯅꯕ ꯍꯥꯏꯔꯛꯂꯦ꯫ ꯃꯅꯥꯎꯅꯨꯄꯤꯅ ꯂꯩꯁꯧꯕꯨꯡ ꯀꯥꯗꯨꯅ ꯍꯟꯅ ꯍꯟꯅ ꯀꯧꯔꯛꯂꯦ꯫ ꯃꯄꯥꯗꯤ ꯊꯥꯡ ꯄꯥꯏꯗꯨꯅ ꯃꯥꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯟꯅ ꯍꯟꯅ ꯀꯧꯕꯗꯒꯤ ꯄꯥꯈꯪꯗꯨ ꯉꯔꯥꯡꯗꯤ ꯂꯥꯛꯂꯔꯣꯏ ꯍꯥꯏꯕꯅꯤ, ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯂꯩꯔꯕꯅꯣ, ꯀꯨꯝꯃꯩ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯤꯟ ꯑꯣꯏꯅ ꯂꯥꯛꯂꯦ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯄꯥꯗꯨꯅ ꯂꯤꯟ ꯑꯗꯨꯕꯨ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯊꯠꯇꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯃꯀꯛꯁꯤꯡ ꯑꯗꯨ ꯍꯥ ꯇꯥꯟꯈꯤꯕꯒꯤ ꯑꯆꯧꯕ ꯀꯣꯝ ꯑꯃꯗ ꯊꯥꯗꯗꯨꯅ ꯊꯝꯂꯦ꯫ ꯄꯥꯎꯗꯨ ꯃꯆꯦꯗ ꯈꯪꯍꯟꯗꯅꯕ ꯍꯥꯏꯔꯒ ꯃꯌꯨꯝꯗ ꯍꯟꯗꯨꯅ ꯀꯨꯝꯍꯩ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯦ ꯑꯗꯨꯁꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯀꯨꯝꯍꯩ ꯌꯥꯎꯔꯨꯔꯒ ꯑꯍꯤꯡ ꯍꯜꯂꯛꯇꯨꯅ ꯆꯣꯛꯊꯅ ꯇꯨꯝꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯃꯃꯪꯗ ꯄꯥꯈꯪꯗꯨꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯗꯤ ꯅꯪꯒꯤ ꯅꯄꯥꯅ ꯍꯥꯠꯇꯨꯅ ꯅꯈꯣꯏꯒꯤ ꯂꯧꯕꯨꯛꯀꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯍꯥ ꯇꯥꯟꯈꯤꯕꯒꯤ ꯀꯣꯝꯗ ꯃꯀꯛ ꯃꯀꯛ ꯊꯥꯗꯗꯨꯅ ꯊꯝꯕꯤꯔꯝꯂꯦ꯫ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ, ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯤ ꯑꯁꯤꯅꯤ" ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯂꯤꯟꯒꯤ ꯁꯛꯇꯝ ꯑꯣꯏꯕ ꯂꯥꯏꯅꯤ ꯍꯥꯏꯕꯗꯨ ꯎꯠꯂꯝꯃꯤ꯫ "ꯅꯪꯅ ꯑꯩꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ ꯅꯣꯡꯉꯥꯟꯕꯒ ꯉꯥꯕꯣꯡ ꯐꯤ ꯑꯃ ꯄꯨꯔꯒ ꯂꯧꯕꯨꯛꯇ ꯂꯥꯛꯎ꯫ ꯉꯥꯕꯣꯡ ꯐꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯕꯨ ꯀꯣꯝꯗꯒꯤ ꯂꯧꯈꯠꯂꯒ ꯑꯀꯛꯄ ꯃꯀꯛꯁꯤꯡ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯄꯔꯦꯡ ꯁꯥꯅ ꯁꯝꯖꯤꯟꯅꯧ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯀꯅꯤ, ꯑꯗꯨꯒ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯑꯗꯨꯃꯛ ꯁꯤꯔꯒꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯃꯪꯗ ꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ꯫ ꯅꯨꯡꯁꯥ ꯊꯤꯕ ꯑꯃꯗꯤ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯐꯨꯛ ꯍꯧꯒꯠꯂꯝꯃꯤ꯫ ꯐꯤ ꯉꯥꯕꯣꯡ ꯑꯆꯧꯕ ꯑꯃ ꯄꯨꯗꯨꯅ ꯀꯞꯅ ꯀꯞꯅ ꯂꯧꯕꯨꯛꯇ ꯆꯦꯟꯈ꯭ꯔꯦ꯫ ꯃꯆꯦꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯇꯨꯃꯤꯟꯅꯔꯤꯕ ꯃꯅꯥꯎꯅꯨꯄꯤꯅ ꯏꯄꯥ ꯄꯥꯈꯠꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯆꯤꯡꯅꯕ ꯑꯃ ꯌꯥꯎꯗꯨꯅ ꯃꯆꯦꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯂꯧꯕꯨꯛ ꯌꯧꯕꯗ ꯅꯣꯡ ꯈꯔ ꯈꯔ ꯉꯥꯜꯂꯛꯂꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯀꯞꯅ ꯀꯞꯅ ꯍꯥ ꯇꯥꯟꯐꯝ ꯀꯣꯝ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯃꯪꯗ ꯎꯈꯤꯕꯗꯨꯃꯛ ꯆꯨꯝꯂꯝꯂꯦ꯫ ꯉꯥꯕꯣꯡ ꯐꯤ ꯑꯗꯨ ꯊꯥꯗꯨꯅ ꯂꯤꯟ ꯃꯀꯛꯁꯤꯡ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯃꯐꯝ ꯆꯥꯅ ꯁꯝꯖꯤꯜꯂꯤ꯫ ꯂꯤꯟ ꯑꯗꯨ ꯈꯨꯗꯛꯇ ꯍꯤꯡꯒꯠꯂꯛꯇꯨꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯄꯥꯈꯪ ꯑꯗꯨ ꯑꯣꯟꯊꯣꯔꯛꯂꯦ꯫ ꯅꯨꯄꯤ ꯑꯗꯨ ꯍꯔꯥꯎꯕꯅ ꯀꯞꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯇꯨꯔꯦꯜ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯏꯁꯤꯡ ꯌꯧꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨ ꯂꯤꯟ ꯑꯣꯏꯅ ꯇꯨꯔꯦꯜꯗ ꯀꯨꯝꯊꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯏꯁꯤꯡꯗ ꯂꯤꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯀꯨꯝꯊꯈ꯭ꯔꯦ꯫ ꯉꯁꯥꯏ ꯃꯈꯩ ꯌꯦꯡꯂꯝꯕ ꯃꯅꯥꯎꯅꯨꯄꯤꯅ ꯅꯨꯡꯁꯥ ꯊꯤꯔꯛꯂꯗꯨꯅ ꯃꯆꯦꯕꯨ ꯀꯧꯔꯛꯂꯦ꯫ "ꯏꯆꯦ, ꯅꯪꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ? ꯑꯩꯅ ꯂꯥꯟꯈꯤꯕꯅꯤ, ꯑꯩꯕꯨ ꯉꯥꯛꯎ, ꯑꯩꯕꯨ ꯏꯊꯟꯇ ꯊꯝꯂꯝꯒꯅꯨ ꯏꯆꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯅ ꯀꯞꯅ ꯃꯆꯦꯕꯨ ꯈꯥꯝꯖꯔꯝꯃꯤ꯫ ꯃꯆꯦꯅ, "ꯅꯪꯗꯤ ꯂꯥꯟꯗꯦ, ꯑꯩꯅ ꯀꯅꯥꯕꯨꯁꯨ ꯁꯥꯎꯕ ꯂꯩꯇꯦ, ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯥꯏꯕꯪ ꯃꯄꯨꯅ ꯑꯁꯨꯝꯅ ꯇꯝꯂꯝꯕꯅꯤ꯫ ꯏꯅꯥꯎ, ꯑꯩꯗꯤ ꯆꯠꯂꯒꯦ. ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ. ꯅꯪꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯤ ꯑꯃ ꯑꯣꯏꯒꯦ ꯈꯜꯂꯕꯗꯤ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯎ. ꯃꯁꯥ ꯌꯥꯝꯅ ꯂꯣꯡꯕ ꯎ ꯑꯃ ꯂꯩꯔꯝꯒꯅꯤ, ꯃꯗꯨꯒꯤ ꯃꯈꯣꯡꯗ ꯐꯤ ꯁꯥꯅꯅꯕ ꯄꯣꯠꯆꯩ ꯂꯩꯔꯝꯒꯅꯤ. ꯃꯗꯨꯒꯤ ꯐꯤꯗꯨ ꯁꯥꯗꯨꯅ ꯂꯩꯊꯣꯛꯎ. ꯑꯍꯤꯡꯗ ꯎ ꯑꯗꯨꯗ ꯀꯥꯈꯠꯂꯒ ꯂꯩꯌꯨ. ꯅꯪꯅ ꯎ ꯑꯗꯨ ꯋꯥꯡꯈꯠꯂꯣ ꯍꯥꯏꯕꯗ ꯎ ꯑꯗꯨ ꯋꯥꯡꯈꯠꯂꯛꯀꯅꯤ, ꯑꯗꯨꯒ ꯅꯦꯝꯊꯍꯟꯅꯤꯡꯕ ꯃꯇꯝꯗ ꯎ ꯅꯪ ꯅꯦꯝꯊꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯕꯗ ꯎ ꯑꯗꯨ ꯅꯦꯝꯊꯔꯛꯀꯅꯤ.
ꯃꯗꯨꯗ ꯂꯩꯕꯗ ꯅꯪꯕꯨ ꯁꯥ ꯀꯩꯅꯁꯨ ꯁꯣꯛꯄ ꯉꯝꯂꯣꯏ꯫ ꯅꯣꯡꯃꯗꯤ ꯅꯪꯕꯨ ꯂꯧꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯀꯅꯤ, ꯃꯗꯨꯒ ꯂꯨꯍꯣꯡꯉꯨ꯫ ꯃꯁꯤ ꯍꯥꯏꯕ ꯂꯣꯏꯕꯗ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯆꯥꯎꯈꯠꯂꯛꯇꯨꯅ ꯃꯆꯦ ꯑꯗꯨ ꯊꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯄꯣꯛ ꯄꯥꯡꯅ ꯏꯆꯦꯜ ꯑꯗꯨꯅ ꯃꯆꯦꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯏꯁꯤꯡꯗꯨ ꯍꯥꯟꯅꯒꯨꯝ ꯀꯔꯤꯃꯠꯇ ꯇꯧꯗꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯃꯪꯍꯥꯒꯨꯝ ꯃꯅꯥꯎꯅꯨꯄꯤꯗꯨ ꯂꯩꯍꯧꯔꯦ꯫ ꯌꯥꯝꯅ ꯀꯨꯏꯅ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯃꯆꯦꯅ ꯍꯥꯏꯔꯝꯕꯗꯨ ꯏꯟꯁꯤꯔꯥ ꯏꯟꯒꯨꯝꯁꯤꯔꯥ ꯈꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯀꯣꯟꯕꯗ ꯃꯆꯦꯅ ꯍꯥꯏꯕꯗꯨ ꯏꯜꯂꯒꯦ ꯈꯟꯗꯨꯅ ꯇꯨꯔꯦꯜ ꯃꯔꯤꯜ ꯏꯟꯅ ꯀꯨꯝꯊꯔꯛꯂꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯑꯋꯥꯕ ꯑꯃꯠꯇ ꯈꯪꯗꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯆꯦꯅ ꯍꯥꯏꯔꯝꯕ ꯎ ꯑꯗꯨ ꯐꯪꯂꯦ꯫ ꯃꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯦ꯫ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯎꯗ ꯀꯥꯈꯠꯂꯤ, ꯅꯣꯡꯉꯥꯟꯕꯒ ꯑꯃꯨꯛ ꯀꯨꯝꯊꯔꯛꯇꯨꯅ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯤꯗꯨ ꯁꯥꯕ ꯂꯣꯏꯔꯦ꯫ ꯍꯦꯛ ꯁꯦꯠꯆꯤꯟꯗꯨꯅ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯃꯆꯦꯅ ꯍꯥꯏꯔꯝꯕꯗꯨ ꯆꯨꯝꯂꯦ ꯈꯟꯗꯨꯅ ꯃꯥꯕꯨ ꯂꯧꯕ ꯃꯤ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯃꯅꯥꯏ ꯃꯌꯥꯝ ꯑꯃ ꯍꯤ ꯁꯥꯅꯅꯕ ꯎ ꯊꯤꯕ ꯂꯥꯛꯄꯗ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕ ꯅꯨꯄꯤ ꯑꯃ ꯑꯁꯨꯛꯄ ꯁꯥ ꯀꯩꯇꯅ ꯊꯜꯂꯕ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯝꯕ ꯎꯕꯗ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯗꯨ ꯑꯉꯛꯄ ꯑꯃꯗꯤ ꯑꯀꯤꯕꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯒꯤ ꯃꯔꯛꯇ ꯃꯤꯀꯤ ꯂꯥꯏꯀꯤꯗꯕ ꯈꯔ ꯌꯥꯎꯔꯝꯗꯨꯅ ꯂꯥꯏ ꯑꯣꯏꯔꯦ ꯐꯥꯔꯁꯤ, ꯃꯤ ꯑꯣꯏꯔꯦ ꯐꯥꯔꯁꯤ, ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯀꯠꯇꯨꯅ ꯃꯅꯥ ꯂꯧꯔꯨꯔꯁꯤ, ꯑꯩꯈꯣꯏ ꯃꯤ ꯑꯁꯨꯛ ꯌꯥꯝꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨ ꯐꯥꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯃꯅꯥꯛ ꯐꯥꯎꯕ ꯆꯪꯕ ꯉꯝꯗ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯅ ꯑꯩꯕꯨ ꯐꯥꯕ ꯉꯝꯂꯣꯏ, ꯑꯩ ꯇꯥꯏꯕꯪ ꯃꯤꯅꯤ꯫ ꯅꯈꯣꯏꯒꯤ ꯅꯤꯡꯊꯧꯗ ꯇꯝꯂꯨꯁꯣ, ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤ ꯂꯩꯔꯤꯕꯗꯨ ꯃꯆꯥ ꯑꯃꯠꯇ ꯄꯣꯛꯂꯔꯣꯏ꯫ ꯅꯤꯡꯊꯧꯒꯤ ꯁꯥꯒꯩ ꯃꯨꯠꯂꯒꯗꯕꯅꯤ꯫ ꯃꯥꯅ ꯑꯩꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯕꯗꯤ ꯃꯆꯥꯅꯨꯄꯥ ꯄꯣꯛꯀꯅꯤ, ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯔꯝꯒꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯉꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯁꯦꯜ ꯉꯥꯡꯅꯔꯝꯃꯤ, ꯆꯨꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯂꯩꯃ ꯑꯅꯤ ꯂꯩꯔꯤ꯫ ꯂꯨꯍꯣꯡꯕ ꯌꯥꯝꯅ ꯀꯨꯏꯔꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯆꯥ ꯑꯃꯠꯇ ꯄꯣꯛꯇ꯭ꯔꯤ꯫ ꯅꯤꯡꯊꯧꯁꯨ ꯈꯔ ꯂꯩꯔꯒꯗꯤ ꯑꯍꯜ ꯑꯣꯏꯔꯛꯂꯅꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯆꯨꯝꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯍꯟꯈ꯭ꯔꯒ ꯅꯤꯡꯊꯧꯗ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯔꯦ꯫ ꯅꯤꯡꯊꯧꯗꯨ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯅꯥꯏꯁꯤꯡꯅ ꯃꯆꯤꯟ ꯊꯤꯕ ꯉꯥꯡꯂꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯦ ꯈꯟꯗꯨꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯀꯔꯝꯕ ꯃꯆꯤꯟ ꯊꯤꯕ ꯅꯨꯄꯤꯅꯣ ꯐꯥꯔꯒ ꯆꯩꯔꯥꯛ ꯄꯤꯒꯦ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯅꯤ꯫ ꯑꯁꯨꯛꯄ ꯎꯃꯪ ꯑꯗꯨꯗ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄ ꯅꯨꯄꯤꯅꯣ? ꯃꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗꯨ ꯁꯥꯄꯣꯠ ꯂꯥꯟꯄꯣꯠ ꯁꯦꯝꯗꯨꯅ ꯃꯅꯥꯏ ꯃꯁꯜ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯄꯨꯗꯨꯅ ꯎꯃꯪ ꯇꯥꯅ ꯂꯥꯛꯂꯦ꯫ ꯍꯥꯏꯒꯨꯝꯂꯗꯅ ꯎꯃꯪ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯉꯛꯈ꯭ꯔꯦ, ꯌꯦꯡꯕꯗ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯥꯅꯅꯕ ꯃꯅꯥꯏꯁꯤꯡꯗ ꯌꯥꯊꯪ ꯄꯤꯔꯛꯏ꯫ ꯃꯅꯥꯏꯁꯤꯡꯅ ꯀꯣꯏꯁꯤꯟꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯗ ꯅꯨꯄꯤꯗꯨꯅ ꯎꯗꯨꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯃꯆꯦꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯍꯥꯏꯕꯗ ꯎ ꯑꯗꯨ ꯈꯪꯍꯧꯗꯅ ꯋꯥꯡꯈꯠꯈ꯭ꯔꯦ꯫ ꯃꯤ ꯑꯃꯠꯇꯅ ꯀꯥꯕ ꯉꯝꯗꯕ ꯑꯆꯧꯕ ꯑꯋꯥꯡꯕ ꯎꯖꯥꯎ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯈꯜꯂꯝꯃꯤ, ꯅꯨꯄꯤ ꯑꯁꯤ ꯑꯆꯝꯕ ꯅꯠꯇ꯭ꯔꯦ, ꯃꯥꯅ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯆꯨꯝꯂꯒꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤ ꯑꯅꯤꯃꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯆꯥ ꯑꯃꯠꯇ ꯄꯣꯛꯇ꯭ꯔꯦ, ꯑꯗꯨꯅ ꯅꯨꯄꯤ ꯑꯁꯤ ꯂꯨꯍꯣꯡꯂꯒꯦ ꯈꯜꯂꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯏꯕꯦꯝꯃ, ꯅꯪꯁꯤ ꯑꯆꯝꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯂꯦ꯫ ꯑꯩꯗꯤ ꯅꯪꯕꯨ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯒꯦ ꯂꯥꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯂꯥꯜꯂꯦ, ꯅꯪꯅ ꯍꯥꯏꯕ ꯁꯣꯏꯗꯅ ꯆꯨꯝꯂꯒꯅꯤ꯫ ꯑꯩꯒꯤ ꯂꯩꯃ ꯑꯅꯤ ꯂꯩ, ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯆꯥ ꯑꯃꯠꯇ ꯄꯣꯛꯇꯦ꯫ ꯅꯪꯅ ꯑꯩꯒꯤ ꯁꯥꯒꯩ ꯀꯟꯕꯤꯌꯨ, ꯅꯪꯅ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯑꯩꯒ ꯂꯨꯍꯣꯡꯂꯁꯤ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯃ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯊꯥꯖꯗꯦ ꯍꯥꯏꯗꯨꯅ ꯎ ꯃꯊꯛꯇꯒꯤ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯊꯥꯖꯅꯕ ꯍꯟꯅ ꯍꯟꯅ ꯍꯥꯏꯔꯛꯂꯦ꯫ ꯃꯃꯩꯊꯪꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯕꯨ ꯄꯥꯝꯂꯕꯗꯤ ꯗꯣꯂꯥꯏ ꯑꯃ ꯂꯧꯔꯨ, ꯃꯗꯨꯗ ꯇꯣꯡꯂꯒ ꯆꯠꯂꯁꯤ, ꯑꯩꯗꯤ ꯁꯒꯣꯜ ꯇꯣꯡꯕ ꯍꯩꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯈꯨꯗꯛꯇ ꯀꯣꯅꯨꯡꯗ ꯃꯤ ꯊꯥꯗꯨꯅ ꯐꯖꯔꯕ ꯗꯣꯂꯥꯏ ꯑꯃ ꯂꯧꯍꯜꯂꯨꯔꯦ꯫ ꯃꯗꯨ ꯐꯥꯎꯕꯗ ꯅꯨꯄꯤ ꯑꯗꯨ ꯀꯨꯝꯊꯔꯛꯇ꯭ꯔꯦ꯫
ꯅꯤꯡꯊꯧꯅ ꯍꯟꯅ ꯍꯟꯅ ꯍꯥꯏꯖꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯎꯗꯨ ꯅꯦꯝꯊꯍꯜꯂꯒ ꯀꯨꯝꯊꯔꯛꯂꯦ꯫ ꯈꯨꯗꯛꯇ ꯅꯤꯡꯊꯧ ꯃꯅꯥꯏ ꯃꯌꯥꯝꯗꯨꯅ ꯐꯥꯒꯗꯧꯕꯒꯤ ꯆꯦꯟꯁꯤꯜꯂꯛꯂꯦ꯫ ꯅꯨꯄꯤꯗꯨꯅ ꯎꯗ ꯐꯠ ꯀꯥꯈꯠꯈꯤꯗꯨꯅ ꯈꯪꯋꯥꯡ ꯋꯥꯡꯈꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯁꯤꯗꯤ ꯐꯥꯕ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯎ ꯑꯗꯨ ꯌꯥꯟꯊꯠꯅꯕ ꯍꯥꯏꯔꯦ꯫ ꯎꯗꯨ ꯌꯥꯟꯕꯗ ꯁꯤꯡꯖꯪꯗꯨ ꯃꯌꯥ ꯂꯣꯏꯅ ꯇꯥꯔꯦ꯫ ꯑꯃꯠꯇ ꯌꯥꯟꯕ ꯆꯪꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯖꯕ ꯅꯠꯇꯅꯗꯤ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯕꯨ लापना लैहनख्रे अदुगा थमोय सेंगना हाइजरे। हंदक्ति निंगथौदु पुक्चेल सेंगले खंगलदुना नुपी अदु उदगी कुमथरकले। मफम अदुमक्तदा मनाइसिंगना सिल लांगदुना हौनबी मतुंग इन्ना लुहोंगले। दोलाय अमदा पुन्ना तोंगदुना कोनुंग ताना लागले। लैबाक पुंबा हराउनरे। लैमा अतोंबिगी मसक उबदा लैबाक मियाम पुंबा सुमतनख्रे। खरा लेरगा नुपी असी मिरोलकले। हानगी नुपी अनीदुनदी कलक्पा साउनिंगबा नुंगाइतबा पुंबा इयान यानसिनख्रे। मखोय अनी पुंदुना अरोनबा वा कया खनरमी। ममई थंगदा नुपी अदुबु मराल सिजिंदुना लैबाक असिदगी तांथोखिनबा असेंगबा तंजा ngaiduna leirami। मतम खरा मखोय अनीसु नुपी अदुना मिरोलकपदा नुंगाइबा फोंदोक्लमी। अदुगा खंगौदना मखोय अनीना नोंमा निंगथौदा नुपी असी हिंचाबिनी मनाक्ता लैबा किजै हाइदुना पाउ जात जात तमसिलमी। निंगथौना नुपी अनीदुबु यामना साउरमी थवोइना ताबिरमदे। नुपी अनीदु उपाय लैतदुना लूना तौसिंदुना अचेंगबा तंजा अममुक ngaiduna leirami। कुम था सुरकलदुना नुपी अदु मचा पोकदौरे। लैमा अनी अदुना हाना माइबीगा खुजिल थौरांग तौदुना लेरे। अंगांगदी नुपा ngakta अनी फाइबोक पोकले। माइबीना अंगांग अनीदु हेक पोकपगा तुरेलदा पुदुना लंगथरुरे। मनाक्ता नुंगदुम अमा थमजिले। पावोइना निंगथौदा लैमा अतोंबिदी हिंचाबिनी मचागी महुत्ता नुंगदुम अमा ओइना पोकले हाइना तमलुरे। निंगथौदु साउबना मई हौरे। लैमा अतोंबी अदु असेंगबा हिंचाबिनी खंदुना हाटलगे हाइदुना लाक्लमी। लैमा अनी अदुना अफबा सादुना निंगथौबु खामजरमी। लैमा अतोंबीना मचानुपा अनी फाइबोक पोखिबनी मची अनीना थैदोखिबनी हाइना कन्ना हाइजरमी। निंगथौ अदु यारमदे। माइबी अमदी लैमा अनी अदुना चिनखुम चप मानखिबना निंगथौसु उपाय लैत्रे। हाटपदी हात्रे मरु कोकथोकले। मना कक्थले अदुगा मरैसु कक्थतुना लैमा अतोंबी अदुबु दंडी पीरे। अकक्पा सम मना अमदी मरै अदु तुरेलदा फीना योमदुना लंगथरे। लैमा अतोंबीदी अंगाउबीगुम कोनुंगी मची अमदा लैख्रे। लाइगी नोंदमना इसिंगदा लंगथखिबा अंगांग अनी अदुगा मसम मना मरै योमबा फी अदुगा इसिंगदा लैरिबा मचेना लौसिंदुना अंगांग अनी अदु ममा मपा सकना योखरे। अंगांग अनी असी चाउरक्तुना चेनबा चोंगबा ngamlakle। मतमदुदा ममाबोकना मखोय अनीदा मखोयगी ममा मपा मसक ताक्तुना थोखिबा वारी पुमनमक लिबिरे। महाकना ममागी हेक पोकमिनबी मचेनी हाइदुना ताकले। नखोयगी नपादी लैबाक असिगी निंगथौनी। नमाना लोनबी मचे लैमा अनीना कलक्तुना नखोय अनीबु इसिंगदा थादरकपनी। नमाबुना निंगथौदा ओइदबा तमसिंदुना मरु कोकथोकपीरे। मरै मनासु कक्थत्पीदुना कोनुंगी मची अमदा अंगाउबीगुम कनामता समनबीदना लैरी। से मसी नमागी मसम मरै अमदी मनानी। मसी पुदुना कोनुंगदा चटलु। निंगथौदा वारी पुंबा लीरगा नमादा मसम मना मरै असी हपचिनबदा नमागी सक्तम हानगी मवोंगदा चप मानना हंजिलकनी। नमाना हेक फरकपदा नखोय अनीना कोनुंग थादोकलमदुना नमाबु पुरगा अवांग पांगना चटलु। सुम चटलगा अवांगबा चिंगदोल अमा लेरमगनी। मदुदा नचिल ननाउना कोनुंग सेमदुना निंगथौ ओइदुना नुंगाइना पालु। असी हाइदुना अंगांग अनी अदु थादोरकले। अंगांग अनी असिना निंगथौगी इरुजफम हिदेन अदु कुमंग साना इरोइदुना नैखाइरमी। निंगथौ मनाइसिंगना असुक चाउबा हिदेन असिबु अंगांग अनी असी खक्तना इरोइबदा लैनांग ताना नैबा अदु उबदा पुंगक ngakre।
ꯄꯥꯎ ꯑꯗꯨ ꯊꯨꯅ ꯆꯠꯇꯨꯅ ꯅꯤꯡꯊꯧꯗ ꯇꯝꯂꯨꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯍꯤꯗꯦꯟ ꯅꯩꯈꯥꯏꯕꯒꯤ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯐꯥꯗꯨꯅ ꯄꯨꯔꯛꯅꯕ ꯃꯅꯥꯏꯁꯤꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯐꯅ ꯍꯣꯠꯅꯗꯨꯅꯁꯨ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯕꯨ ꯐꯥꯕ ꯉꯝꯂꯝꯗꯦ꯫ ꯏꯁꯤꯡ ꯃꯌꯥꯏꯗ ꯖꯒꯣꯏ ꯁꯥꯗꯨꯅ ꯏꯁꯩ ꯁꯛꯇꯨꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯁꯥꯃꯛ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯑꯁꯦꯡꯕ ꯏ ꯑꯣꯏꯕꯗꯨꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯕꯨ ꯍꯦꯛ ꯎꯕꯗ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯔꯤ ꯂꯝꯗꯒꯤꯅꯣ, ꯑꯩꯒꯤ ꯏꯆꯥ ꯄꯣꯛꯇꯦ, ꯅꯈꯣꯏꯕꯨ ꯏꯆꯥ ꯁꯛꯅ ꯀꯣꯅꯨꯡꯗ ꯅꯧꯀꯣꯜꯂꯒꯦ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯥꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯈꯣꯏꯕꯨ ꯂꯨꯅ ꯇꯧꯕꯤꯗꯨꯅ ꯀꯣꯅꯨꯡꯗ ꯃꯆꯥꯁꯛꯅ ꯂꯨꯅ ꯊꯝꯕꯤꯔꯦ꯫ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯗꯤ ꯑꯍꯥꯎꯕ ꯄꯤꯕꯗꯁꯨ ꯆꯥꯗ꯭ꯔꯦ, ꯃꯃꯜ ꯌꯥꯝꯕꯁꯨ ꯁꯦꯠꯇ꯭ꯔꯦ, ꯏꯆꯝ ꯆꯝꯅ ꯂꯩꯔꯦ꯫ ꯃꯃꯥꯅ ꯑꯉꯥꯎꯕꯤꯒꯨꯝ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯆꯥꯕꯁꯨ ꯃꯃꯥꯅ ꯆꯥꯕꯗꯨ ꯆꯥꯔꯝꯃꯤ꯫ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ, ꯏꯃꯥ, ꯑꯩꯈꯣꯏ ꯅꯪꯒꯤ ꯅꯆꯥꯅꯤ, ꯏꯃꯥꯕꯣꯛꯅ ꯊꯥꯔꯛꯄꯅꯤ, ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯃꯥ ꯑꯗꯨ ꯃꯆꯥ ꯑꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯆꯥ ꯑꯅꯤꯗꯨ ꯎꯖꯕ ꯐꯪꯖꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯝꯃꯤ꯫ ꯃꯔꯩꯗꯤ ꯌꯥꯎꯗꯕꯅ ꯋꯥ ꯉꯥꯡꯕꯗꯤ ꯊꯣꯛꯂꯝꯗꯦ꯫ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕꯗ ꯂꯩꯃ ꯑꯅꯤ ꯑꯗꯨ ꯆꯤꯡꯅꯕ ꯄꯣꯛꯂꯦ꯫ ꯅꯤꯡꯊꯧꯗ ꯄꯥꯎ ꯀꯌꯥ ꯇꯝꯁꯤꯟꯗꯨꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕ ꯍꯧꯔꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯍꯦ ꯅꯤꯡꯊꯧ ꯑꯄꯪꯕ, ꯅꯨꯄꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅꯤ, ꯃꯥꯗꯤ ꯃꯔꯥꯜ ꯂꯩꯇꯕꯅꯤ꯫ ꯂꯥꯜꯂꯤꯕꯗꯤ ꯅꯪꯅ ꯂꯨꯅ ꯇꯧꯖꯔꯤꯕ ꯂꯩꯃ ꯑꯅꯤꯗꯨꯅꯤ꯫ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯍꯦꯛ ꯄꯣꯛꯄꯒ ꯏꯁꯤꯡꯗ ꯂꯪꯊꯈꯤꯕꯅꯤ꯫ ꯋꯥꯗꯨ ꯅꯤꯡꯊꯧꯅ ꯊꯥꯖꯕ ꯉꯝꯂꯝꯗꯦ, ꯑꯗꯨꯕꯨ ꯃꯕꯨꯛꯇ ꯆꯤꯡꯅꯕ ꯑꯃꯗꯤ ꯄꯣꯛꯂꯝꯃꯤ꯫ ꯐꯔꯦ ꯑꯉꯥꯡꯁꯥ, ꯅꯈꯣꯏꯒꯤ ꯋꯥꯗꯨ ꯊꯥꯖꯕ ꯌꯥꯕ ꯀꯔꯤ ꯈꯨꯗꯝ ꯂꯩ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯃꯃꯥꯒꯤ ꯀꯛꯊꯠꯈꯤꯕ ꯃꯁꯝ, ꯃꯅꯥ, ꯃꯔꯩ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯥꯖꯕꯤꯗ꯭ꯔꯒ ꯌꯦꯡꯕꯤꯌꯨ, ꯃꯁꯤ ꯅꯤꯡꯊꯧꯅ ꯏꯃꯥꯗꯒꯤ ꯀꯛꯊꯠꯇꯨꯅ ꯏꯁꯤꯡꯗ ꯂꯪꯊꯈꯤꯕꯁꯤꯡ ꯑꯗꯨꯅꯤ꯫ ꯃꯁꯤ ꯏꯃꯥꯗ ꯍꯦꯛ ꯍꯥꯞꯆꯤꯟꯕꯤꯕꯗ ꯏꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯁꯛ ꯃꯇꯧ ꯑꯗꯨ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ꯫ ꯃꯁꯤꯅ ꯏꯃꯥꯅ ꯂꯥꯟꯗꯕꯒꯤ ꯈꯨꯗꯝꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯉꯛꯂꯝꯃꯤ꯫ ꯇꯁꯦꯡꯅꯃꯛ ꯃꯗꯨ ꯃꯥꯒꯤ ꯂꯩꯃ ꯑꯇꯣꯝꯕꯤꯒꯤ ꯃꯅꯥ ꯀꯛꯇꯨꯅ ꯂꯪꯊꯣꯛꯈꯤꯕ ꯃꯁꯝ, ꯃꯅꯥ, ꯃꯔꯩ ꯑꯗꯨꯅꯤ, ꯑꯗꯨꯒ ꯌꯣꯝꯂꯤꯕ ꯐꯤ ꯑꯗꯨꯁꯨ ꯆꯨꯝꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯅ ꯃꯃꯥꯕꯣꯛꯅ ꯍꯥꯏꯔꯛꯄ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯈꯨꯗꯛꯇ ꯃꯃꯥꯒꯤ ꯐꯖꯕ ꯁꯛꯇꯝ ꯑꯗꯨ ꯍꯟꯖꯤꯜꯂꯛꯂꯦ꯫ ꯃꯃꯥꯅ ꯀꯞꯂ ꯀꯞꯂꯗꯨꯅ ꯃꯆꯥ ꯑꯅꯤꯕꯨ ꯀꯣꯟꯕꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯏꯀꯥꯏꯖꯔꯛꯂꯦ꯫ ꯃꯥꯕꯨ ꯑꯔꯥꯟꯕ ꯇꯥꯍꯜꯂꯤꯕ ꯂꯩꯃ ꯑꯅꯤꯕꯨ ꯈꯨꯗꯛꯇ ꯃꯔꯨ ꯀꯣꯛꯂꯒ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯃ ꯑꯇꯣꯟꯕꯤ ꯑꯗꯨꯗꯤ ꯀꯣꯅꯨꯡꯗ ꯂꯩꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯈꯥꯝꯕ ꯌꯥꯗꯅ ꯆꯠꯈ꯭ꯔꯦ꯫ ꯑꯋꯥꯡ ꯄꯥꯡꯅ ꯂꯥꯛꯂꯒ ꯀꯧꯕ꯭ꯔꯨ ꯆꯤꯡꯗꯣꯜꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯀꯣꯅꯨꯡ ꯁꯦꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯜꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫